ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯄꯣꯛ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯄꯤꯛꯄꯤ KH꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯣꯜ ꯈꯔ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯗꯨꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯣꯏꯔꯛꯄꯗ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯏꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯇꯥ ꯍꯤꯌꯥꯏꯅꯣ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯌꯥꯆꯪꯂꯛꯄꯁꯤꯗ ꯀꯔꯣꯝꯗꯅꯣ ꯅꯇꯣꯝꯇ ꯆꯠꯂꯤꯕ ꯑꯗꯨꯕꯣ? ꯏꯇꯥ ꯊꯣꯏꯅꯣ, ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥꯗꯣ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯤ, ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯔꯒ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯣ, ꯑꯗꯨꯕꯨ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯆꯠꯄ? ꯑꯩꯁꯨ ꯂꯥꯛꯎꯔꯣ? ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯍꯤꯌꯥꯏꯅꯨ ꯃꯇꯣꯝꯇ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗ ꯃꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯒ ꯀꯩꯊꯦꯜ ꯐꯝꯃꯤꯟꯅꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯗ ꯁꯨꯝꯅ ꯍꯪꯉꯤ꯫ ꯏꯅꯦ, ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯌꯨꯝ ꯍꯟꯈ꯭ꯔꯕ꯭ꯔꯣ? ꯍꯩꯃꯥ, ꯍꯤꯌꯥꯏꯅꯣ, ꯅꯃꯥꯗꯤ ꯍꯟꯈ꯭ꯔꯕꯅꯤꯅꯦ, ꯀꯨꯏꯗ꯭ꯔꯤ꯫ ꯊꯦꯡꯅꯗ꯭ꯔꯣ ꯂꯝꯕꯤꯗꯒ? ꯊꯦꯡꯅꯗ꯭ꯔꯦ, ꯎꯅꯗꯕ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ꯫ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯏ, ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯦ꯫ ꯃꯇꯣꯝꯇ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯌꯥꯏꯅꯣ, ꯇꯥꯕ꯭ꯔꯣ? ꯏꯌꯥꯏꯅꯣ, ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯊꯧꯕꯅꯤ, ꯅꯪꯒꯤ ꯇꯥ ꯊꯧꯕꯅꯤ ꯏꯌꯥꯏꯅꯣ꯫ ꯃꯄꯣꯛ ꯑꯍꯨꯝꯁꯦ, ꯑꯩꯅ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯦ꯫ ꯏꯌꯥꯏꯅꯣ, ꯅꯪ ꯑꯩꯅ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯅꯪꯅ ꯉꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯤꯄꯥꯁꯤꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯍꯤꯌꯥꯏꯅꯨꯅꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ, ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯖꯩ꯫ ꯑꯁ, ꯀꯩꯅꯣꯅꯦ ꯏꯪꯕꯒꯨꯝ ꯇꯧꯔꯛꯏꯁꯤꯕꯣ? ꯇꯨꯁꯨ ꯆꯨꯡꯉꯤꯅꯦ꯫ ꯑꯁ, ꯊꯦꯡꯖꯤꯜꯂꯛꯄ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯁꯦ ꯋꯥꯈꯜꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ꯫ ꯃꯤꯁꯨ ꯑꯝꯇ ꯆꯠꯅꯗꯦ꯫ ꯇꯟꯈ꯭ꯔꯦꯗ, ꯌꯨꯝꯁꯤ ꯈꯔ ꯊꯨꯅ ꯌꯧꯔꯗꯤ ꯐꯗꯧꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄꯗꯗꯤ ꯌꯥꯝ ꯊꯨꯅ ꯌꯧꯈꯤꯕꯅꯤ꯫ ꯍꯜꯂꯛꯄ ꯑꯁꯤꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯇꯣꯛꯄꯒꯨꯝ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯅꯥꯀꯣꯡ ꯃꯌꯥꯁꯤꯗꯅ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯅꯁꯨ ꯇꯥꯏ꯫ ꯏꯇꯣꯝꯇ ꯑꯩꯁꯦ ꯄꯥꯈꯟꯅ ꯈꯟꯖꯤꯟꯕ ꯍꯦꯟꯃꯟꯗꯅ ꯑꯀꯤꯕ ꯄꯣꯛꯂꯛꯄ ꯇꯥꯔꯦ꯫ ꯏꯁꯩ ꯑꯃ ꯑꯗꯨꯝ ꯁꯛꯂꯒ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯀꯦ꯫ ꯀꯥꯟꯅꯗꯦ, ꯍꯤꯌꯥꯏꯅꯨ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯍꯤꯌꯥꯏꯅꯨ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯅ ꯁꯨꯔ ꯇꯞꯅ ꯇꯞꯂꯞ ꯇꯞꯂꯞ ꯏꯁꯩ ꯃꯇꯠ ꯃꯇꯠ ꯇꯧꯅ ꯁꯛꯂꯛꯏ꯫ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯤ ꯂꯩ, ꯆꯤꯅꯗꯅ ꯀꯦꯟꯈꯤꯕ ꯍꯣ ꯀꯂꯒꯤ ꯍꯣ ꯀꯂꯒꯤ ꯀꯂꯒꯤꯗꯦ꯫ ꯏꯌꯥꯏꯅꯣ, ꯏꯁꯩꯗꯣ ꯑꯗꯨꯅꯅꯦ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯁꯩꯌꯧꯗꯣ, ꯅꯪ ꯑꯩ ꯂꯥꯞꯅꯈꯤꯕ ꯑꯗꯨꯁꯨ ꯏꯁꯩ ꯑꯗꯨꯅꯅꯦ꯫ ꯏꯌꯥꯏꯅꯣ, ꯅꯪꯗꯤ ꯃꯤꯡꯁꯨ ꯍꯣꯡꯂꯗ꯭ꯔꯤ, ꯃꯄꯣꯛ ꯑꯍꯨꯝꯁꯦ ꯑꯗꯨꯃꯛ ꯍꯤꯌꯥꯏꯅꯨ ꯀꯧꯔꯤ, ꯁꯛꯁꯨ ꯍꯣꯡꯗꯦ, ꯑꯗꯨꯃꯛ ꯅꯪ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯡꯂꯤꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯤ꯫ ꯅꯪꯅ ꯍꯣꯡꯂꯤꯕ, ꯅꯪꯒꯤ ꯇꯥ ꯊꯧꯕꯁꯦ ꯑꯃꯨꯛꯇꯗꯤ ꯈꯪꯕꯤꯌꯨꯕ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯒ ꯅꯪꯅ ꯑꯩ ꯈꯪꯗ꯭ꯔꯕ? ꯅꯪ ꯑꯩꯗꯤ ꯑꯗꯨꯃꯛ ꯂꯥꯞꯅꯈ꯭ꯔꯗꯤ ꯅꯪꯗꯤ ꯂꯥꯟꯖꯗꯕꯤ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯃꯛ ꯊꯋꯥꯏ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯉꯝꯗ ꯂꯩꯔꯦ ꯍꯤꯌꯥꯏꯅꯣ꯫ ꯅꯨꯄꯥ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯃꯥꯅ ꯀꯞꯄ ꯑꯗꯨ ꯍꯤꯌꯥꯏꯅꯨꯅ ꯇꯥꯗ꯭ꯔꯕꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫
mayum yobaga mamabu kaurei. Ima! Imao! Ima! Laimana. Ima lainea! Namu karada chatluino thengini nangbo. Ima halaktena kaithela chatlubani. Ima di yumhan khraire. Ngasai ayuktagi ima bu yumda halakani khangdrababa. Kaigino kaidobo yawge ngasibo. Ihe adugi oire. Yengoi ngasisi pochit yam phai. Pochit phabaira imana thengna halaise. Haima nate ne masidi mana pangang he ngangbusina karino khangdewani. Ima se ayuk nganta kaithela chatpado ina kaira khunba aikhoigi lenga ama thengne ye. Mana loina leirage yum phawbadang chatlusi haibadudane yumlomda adum chatminere. Sel thum hena dum biraida. Aduga nani tombigi manaktasu changna ami. Madi phamori aidi adumang halaba. Aina yum yorokpada nambi leiramdedo. Ini tombida thengnaye mana hankrabani haibadagi aisu dum halabani. Pharese aisa thuna naba tawrage ko dudia. Hoi hoi thongdo he. Asumna chak ising thong thaktuna chaminari. Mama machada leiminabanina ichikchi. Hiainudu tumba changlai. Ma ahing khudingi tumba se kijarabani. Mamangda jat mayam ama ubaduna. Ngasi sumahusagumna mamangaduda karigumba khara masing marang urakami. Wari asigi marak thatna karigumba wafam amada haizagi. Madudi hiainu hairiba nupi asigi mamangda uriba se hiainu gi mapuk amagi warini. Wari asida hiainu amaibi amagi saktam lamba matamda ai haiba wahai asi sisinazagi. Hauzik wari romda mu asinbirasi. Leirak machina domda ahal oirap tauba ama leptuna arakpa mi amada karigumba ama hangbagumna tauri. Ahal nipado tapna thongkal amata changlai. Ai mangol somda kaunagi phag thaduna phami. Laibakta laisa nami. Samsamun pulli. Khongrai chanduna angang nupa macha amagi makhut paiduna yengli mit ani usinduna. Ahal nupado changlutuna lepi. Wangange taubado ahal nupi amana tapna hairei. Tada ngahak sumda phambiyu. Ahana dasu wangangde phammo haina piriba phida adomda sangsinduna phami. Aisu ngahak leraga mit pangthoraktuna angang asigi mamada asumna hai. Angang asa kaisu tawra dasa pangde miga lagi yetsine lagi oiba thorom amatang tawthokpiyo. Imana mutang tawbiyu ba. Aidi tawzaroi amaiba amada tawhanbiyo. Aidi asumna tawbase kaya khuloide. Aduga yariba makai aigi oinadi yengjaba. Asi taw haiba adu khaktani. Atai sorgi oiba thoram tawbadi athopada tawhanbiyo. Kaisu singnaba tawbiganu. Yam nungaijare angamba kharatang. Yazare aigi dit bibiramganu. Asumna tawbase nungaijade. Nungaite hairagana makhai amatang mamingtangi oina isorda katpiramu. Sel thum yamna lawbasu pamde isorgi thogal tawjabada. Asumna angang aduga mamaga punna chatkrabada ai ahan nupa laiba aduda tapna hangi. Babu kai matangi? Ibema aina laibase ataigi nati. Aigi yumda ido amakhak lachai. Magi lai pijol honge. Aduna ibema bu kawba lakjabani. Oh ai madugi oirabadi lakchage yani namin adutang haibiramo. Kai lekaido oirabano. Thangnaba khulasidagini. Asumna ngahak wari watai sanaraga ahalladu hankre. Aiso thabak amagidamakta chananaba thoklai. Khungi lai haraufam yorakpada ai ngahak chaplepi. Harau pungase amta semjinbiju onthoida. Kuidre haraudoba. Leikaigi masak matau phajaba pakhang khara hiainu pu pamjaba ngaujaba khara laklami. Khunasida hiainu so maming chatlibi nupi machani. Amaibi hiainu sakhenbi amaibi macha haina. Hiaino kaino karomda chatoiru thingjilayene. Ini tharik hoideni. Moigi lai khuramda buga leibra. Laye aidi khoiramba yagodaba nateda. Sum kai kaino yingsinbirudaba adugi wani. Oh, ai thinbiramaro. Aikhoi marisu adomda chatoini. Lambi thoi puna hekta chatlasi. Haishu haibani hiaino.
ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯇꯩ ꯌꯦꯡꯕꯗꯤ ꯂꯣꯏꯅ ꯌꯦꯡꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯗꯤ ꯑꯗꯨꯝꯕ ꯇꯧꯕ ꯌꯥꯗꯦ, ꯑꯗꯨꯅꯅꯤ ꯇꯉꯥꯏ ꯐꯗꯅ ꯏꯁꯣꯔꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯆꯠꯂꯦ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯂꯣꯏꯅ ꯁꯤꯟ ꯁꯨꯅ ꯆꯠꯄ ꯇꯧꯕ ꯌꯥꯗꯕ꯭ꯔꯕ? ꯌꯥꯏ, ꯑꯗꯣ ꯑꯩꯗꯤ ꯇꯧꯖꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯁꯥꯟꯅ ꯑꯩꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯏꯅꯦ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯣꯝꯇ ꯆꯠꯄ ꯑꯗꯣ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯝ ꯍꯩꯅꯕ ꯃꯤꯑꯣꯏꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯍꯨꯝꯁꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯩ ꯅꯨꯃꯤꯠ ꯑꯁꯦ ꯏꯁꯣꯔꯒꯤ ꯄꯤꯕ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯨ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯂꯇꯥ ꯈꯣꯏꯗ ꯂꯥꯛꯏ꯫ ꯂꯇꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯏ꯫ ꯑꯕꯣꯛꯀꯤ ꯄꯣꯛꯐꯝꯗ ꯆꯪꯂꯒ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯣ, ꯀꯩꯅꯣꯝꯃ ꯇꯧꯔꯦꯀꯣ ꯅꯪ? ꯍꯟꯗꯛꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯁꯤꯅꯤ, ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯗꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯀꯩꯅꯣꯕ? ꯈꯤꯇꯁꯨ ꯑꯀꯦ-ꯑꯃꯧ ꯇꯧꯅꯦ, ꯀꯣꯏꯕ ꯂꯥꯡꯕ ꯈꯔ ꯆꯠꯁꯦ ꯑꯩꯈꯣꯏꯒ꯫ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯤꯌꯥꯏꯅꯣ, ꯅꯪꯁꯦ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯉꯩ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯣꯏꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ, ꯑꯗꯨꯗ ꯌꯦꯡꯉꯨꯅꯤ, ꯑꯩꯗꯤ ꯅꯣꯏꯒꯨꯝꯕꯁꯨ ꯅꯠꯇꯦ, ꯌꯨꯝ ꯀꯩꯒ ꯑꯝꯇ ꯄꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯏꯁ, ꯀꯩꯒꯤ? ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯃꯤ ꯁꯣꯝꯗ ꯅꯪꯕꯨ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯅꯈꯣꯏꯅꯗꯤ ꯑꯗꯨꯝꯅ ꯍꯦꯛ ꯀꯩꯁꯨ ꯈꯟꯗ ꯍꯥꯏꯔꯤꯕ, ꯑꯩꯅ ꯌꯨꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯗꯤ ꯃꯤꯅ ꯀꯩꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯔꯣꯏ, ꯑꯗꯨꯅ ꯑꯩꯅ ꯌꯨꯝꯒ ꯄꯥꯟꯕꯩ ꯋꯥꯈꯜ ꯈꯟꯗ꯭ꯔꯦꯗ꯫ ꯑꯣ, ꯅꯪꯅ ꯈꯟꯗꯦ ꯍꯥꯏꯕ ꯈꯛꯅꯤꯅꯦ꯫ ꯇꯥ ꯊꯧꯕꯅꯗꯤ ꯅꯪꯁꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯌꯨꯁꯤꯅ ꯑꯃꯨꯛꯇꯣꯏꯕ꯫ ꯏꯁ, ꯌꯥꯔꯦꯗ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯨꯜꯂꯝꯂꯒ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯍꯦꯟꯕꯅ ꯊꯧꯕꯥ, ꯏꯍꯥꯏꯅꯣ ꯂꯥꯛꯑꯦꯗꯣ꯫ ꯑꯁ, ꯏꯀꯥꯏꯖꯩ, ꯂꯣꯠꯀꯦ꯫ ꯏꯁ, ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯀꯩꯅꯣ ꯃꯤ ꯅꯪꯕꯣ? ꯑꯁ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯀꯂꯥꯞꯁꯤꯅꯤ ꯑꯦꯃꯤ꯫ ꯂꯇꯥꯅ ꯇꯥꯍꯦꯟꯕ, ꯀꯩꯅꯣ ꯅꯈꯣꯏꯅꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯂꯇꯥ, ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯄ ꯊꯦꯝꯂꯝꯕꯅꯤ꯫ ꯑꯉꯥꯡꯗꯨꯗꯤ ꯎꯗꯦ, ꯀꯔꯥꯏꯅꯣ? ꯅꯠꯇꯦ, ꯇꯥ ꯊꯧꯕꯥ, ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯔꯣ? ꯑꯍꯥ, ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯒꯤ ꯈꯔ ꯍꯦꯟꯒꯠꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯧꯕꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯣ, ꯍꯤꯌꯥꯏꯅꯣ, ꯇꯥꯕ꯭ꯔꯣ ꯍꯤꯌꯥꯏꯅꯣ? ꯃꯪꯂꯥꯛꯅꯔꯕ ꯃꯥꯜꯂꯤ ꯍꯤꯌꯥꯏꯅꯨ ꯃꯃꯥꯅ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯪꯂꯝꯕ ꯃꯪꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯇꯥꯏꯕꯪ ꯐꯥꯎꯅ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ꯫ ꯃꯥ, ꯑꯍꯥꯎꯅꯦ, ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ꯫ ꯅꯣꯡꯉꯥꯟꯈ꯭ꯔꯕꯣ ꯏꯃꯥ? ꯋꯥꯠꯂꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯉꯥꯡꯂꯛꯂꯅꯤ꯫ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯉꯥꯛꯅꯕ ꯑꯁꯤ ꯏꯃꯥ ꯇꯨꯝꯕ ꯌꯥꯗꯦ, ꯄꯥꯈꯠꯂꯤꯅꯦ ꯅꯪꯕꯣ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ. ꯏꯃꯥ ꯉꯥꯏꯍꯥꯛ ꯇꯨꯝꯖꯔꯨꯔꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ. ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ? ꯍꯣꯏ, ꯌꯥꯔꯅꯤꯌꯦ ꯏꯃꯥ. ꯑꯁꯨꯝꯅ ꯂꯩꯃ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯒꯦ ꯍꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ, ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯀꯩꯅꯣ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯕꯨ? ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯃꯪꯗ ꯑꯩꯁꯦ ꯑꯃꯥꯏꯕꯤ ꯑꯃꯒꯨꯝꯅ ꯇꯧꯔꯝꯃꯤ, ꯅꯨꯄꯥ ꯑꯃꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯫ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯃꯪ ꯑꯣꯏꯔꯕꯁꯨ ꯏꯁꯥꯗ ꯊꯣꯛꯄ ꯑꯃꯒꯨꯝꯅ ꯑꯩꯉꯣꯟꯗ ꯐꯥꯎꯍꯜꯂꯤ. ꯏꯃꯥꯗ ꯍꯥꯏꯒꯦ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯏꯃꯥ ꯄꯥꯈꯠꯈꯤꯅꯤ. ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯈꯪꯖꯤꯜꯂꯒ ꯂꯩꯔꯁꯤꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯅꯦ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯅꯤ ꯃꯥꯒꯤ ꯐꯃꯨꯡꯒ ꯄꯥꯟꯅꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯅꯤ ꯑꯩꯅꯦ, ꯅꯪꯒꯤ ꯃꯪꯂꯥꯟ, ꯍꯤꯌꯥꯏꯅꯣ. ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗ ꯉꯁꯤꯗꯤ ꯍꯤꯌꯥꯏꯅꯨ ꯇꯥꯕꯒꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ? ꯀꯅꯥ ꯂꯩꯒꯦ? ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯃꯥꯁꯨ ꯀꯩꯝꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯥꯅ ꯉꯥꯡꯕ ꯍꯥꯏꯕ ꯇꯥꯔꯕ ꯃꯥꯜꯂꯦ ꯈꯟꯅ ꯍꯔꯥꯎꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯇꯥꯈꯤꯗ꯭ꯔꯤ, ꯈꯪꯈꯤꯗ꯭ꯔꯤ꯫ ꯃꯁꯥꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯇꯨꯝꯅꯤꯡꯂꯛꯄꯅ ꯃꯁꯥꯗꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯀꯩꯁꯨ ꯈꯟꯗ꯫ ꯅꯣꯡꯉꯥꯟꯕꯒꯅꯤ ꯂꯩꯃꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯤꯌꯥꯏꯅꯨ,
इमा थोएको कैथेलदा होय इमा इमुंगदगी खुमलकपनी लेमदी चटख्रे अदुम हियाइनु मतोमता युमदुदा लेहौरी असुमना मतोमता लेबा तंजा असिदनी अयाम्बा थौबगी थवाई असिना हियाइनुगी मनाक्ता लेदुना हेक हेक वाकचरिबा असि माना वाकचरिबा पुंबसो हियाइनुना अमता ताबिरमदे करिगुम्बा खरदी अदुम मसादा फौजै असिनतरे हियाइनु कैसु खंगलमदे हियाइनुगी मतौ असिदा अयाम्बा थौबा लेफम खंगलक्त्रबनी हंदकी मपोक असिदा हियाइनुना माबु खंगबिद्रबदी मथंगी मपोकता मखोय अनि अमुक हन्ना थेंगनख्ररोय थौबना हे ताइबंग मपो अमुक तंगदी माबु आइना ngang sakpusi tahan biyuba aigi sak ase amuk tadi uhan biyuba nang ni famda haibi khiba mapuk ahum lak suba haiba to hatak asina ahum lak suba oire manadi sungta tabidri aina haiba ngang aibo amuk tadi khangan biyuba isoi bungo asi hairaga pendana kapli tanja asimaktidani hiyainuna leiriba tomda thoinuna law lawduna laklami hiyaino kaidorage thoino adu pakhatna as pakhatpa nate pakhata yada bai pakhatine ado kaithel phawda khuri chalu se bathuna amtara omi kaithel buyarage kaithel se toise oho ne ai khoi imana kaithel da nang la o hayeba miya mama su kaithel da lehure ima kaidorage thoino asasla pakhatkino tapna dum chatsi ima kaisu tahude kaino ne amai bi ai bi mala khaweba yam hai yam chumena miya mama yingna hobane ba aduda aisu mina hainei na chatlubani imana nangbu kawru chona haibagi la ine ba nangsu yehani na adugi oira masidi aidi pakalure ima kaitel sakhiba da kaidorapano haina hoila odudi asumna makhoi anisu kaitel tamna lae amai bi adu ubada hiyainu khautak chai mamagi manakta sangsinduna lei magi mangda tattana uriba mana amaibi ama oikhiba da ningsingi taplapna ima kaidoragi nangsu yengdoini nangna nungtigi mangaknariba do ima yam nungaite pakhatli kaino khangtoknaba phananaba yingthoasi asumna mama macha wari watai sanaduna lei amaibi nupi ado mayamda yengba loiraga chatlagi haina tawbada kairomta kariya ihe yenghodrabra ngasigidi thengnani hayeng oina yengnasi aigi yumda hekta lao thangnaba khulasida amaibi tharik haiduna aduma khangu khangdaba mi leiroi oi adudi hayeng hekta imai chala agi amaibi do nophet tamak torami hiyainuda momon nokna yenglaga amaibi tharikna asumna hairami hiyainu nangdi onthokna sinung haina leideko fare fare hayeng amu thengnarasi ngasigidi halagi ko asi haramlaga amaibi du chatkre hiyainuna ima kaino manai bo masak khangbra aige minga koraga hairami ba sibu kaino ima as khangdi daisu yare chatsing asigidi marang pocha yonbaga amata silar halasi law yumda hiyainu ga mamaga punna halai lambidani thoinuna hiyaino kaino aigam ta huramdabida noina mana chachatlaga lermiduba aina somda miga wari sanaringai uhodreba thoino aidi nang chakrabai khalure nang saunu ko ho saudiye adubura aise ngasai amai biduna kai hairami khangbra noidi kai hairamge aigidi aisa mapok langon kaino mayam ama hairami gyan menga tadeda aye makhoida la ona so hairami hiyaino chalusiko hoi aikhoi sa hing chatoini adudi pune ta saminarasiko adoinya kainom ta hangeni miyai basa sirabadi adumak loiraba natro mapuk ama po lei haibasa thajidi daidi ado aise mama mapuki wayam hairami aisu gyan mengam ta tadi hayeng chalaga phajanam ta hange khaline thoinu ibema nanna marolama amai bina hairabadine chumnanani mapok haibasi pukninge haiduna hekta pu uba yaba nate aikhoina puki haibasu khangadoba nate asumna wari sana yumlomda halai
ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯪ ꯑꯗꯨ ꯑꯃꯨꯛ ꯃꯪꯂꯛꯏ꯫ ꯉꯥꯏꯈꯣꯅꯦ, ꯃꯥ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯦꯗꯣ ꯊꯧꯕꯒ ꯈꯪꯅꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯏꯆꯦ ꯏꯆꯦ ꯀꯥꯏꯅ ꯀꯧꯕꯗꯨꯗ ꯍꯥ ꯈꯪꯅꯤ, ꯊꯧꯕꯁꯨ ꯍꯤꯌꯥꯏꯅꯨꯁꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯃꯤ ꯍꯥꯠꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯒꯤꯁꯦ? ꯃꯤ ꯑꯃꯥꯏꯕꯤꯅꯤꯀꯣ, ꯀꯤꯖꯩꯀꯣ꯫ ꯑꯃꯥꯏꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯍꯣꯏꯅꯦ, ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯊꯧꯕꯒ ꯈꯪꯅꯕ꯫ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯍꯤꯌꯥꯏꯅꯨꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯅ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯊꯧꯕꯒ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯍꯤꯌꯥꯏꯅꯨꯕꯨ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯤ ꯍꯥꯠꯄ ꯉꯝꯒꯗꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯠꯇꯦ꯫ ꯋꯥꯔꯤꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯊꯧꯕꯕꯨ ꯃꯈꯣꯏ ꯃꯥꯟꯅꯔꯒ ꯐꯨꯒꯦ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯈꯟꯅꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯕꯨ ꯀꯤꯕꯗꯤ ꯄꯣꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯏꯁꯥ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯁꯥꯗ ꯑꯅꯝ ꯑꯍꯥ ꯏꯆꯨ ꯆꯨꯏ꯫ ꯊꯣꯏꯕꯤ ꯂꯥꯛꯇꯨꯅ ꯍꯤꯌꯥꯏꯅꯨ, ꯇꯥꯕ꯭ꯔꯣ? ꯂꯥꯛꯎ ꯂꯣꯏꯁꯤꯜꯂꯨ꯫ ꯍꯤꯌꯥꯏꯅꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯍꯤꯌꯥꯏꯅꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯊꯣꯏꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ? ꯀꯩꯗꯧꯕ ꯅꯠꯇꯦ, ꯇꯥ ꯊꯧꯕꯗ ꯃꯣꯏ ꯃꯤ ꯑꯍꯨꯝꯅ ꯐꯨꯍꯧꯕꯅꯤ꯫ ꯃꯔꯝ ꯈꯪꯗꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯈꯥꯝꯕꯗꯒꯤ ꯃꯣꯏ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯗꯤ ꯀꯅꯥꯅꯣ? ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯍꯨꯝꯗꯣ, ꯈꯥꯕ, ꯅꯥꯎꯕ, ꯕꯣꯏꯆꯥ, ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯃꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯔꯥ ꯂꯩꯇꯕ ꯊꯧꯕꯗ ꯇꯥꯏꯅꯕ? ꯊꯣꯏꯕꯤ ꯆꯠꯁꯤꯜꯂ, ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯃꯤ꯫ ꯇꯥ ꯊꯧꯕ, ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ꯫ ꯊꯣꯏꯕꯤ ꯆꯪꯂꯛꯑꯣ꯫ ꯍꯤꯌꯥꯏꯅꯨ, ꯑꯩ ꯅꯣꯛꯃꯤ꯫ ꯀꯩꯅꯣ, ꯀꯌꯥꯝ ꯁꯣꯛꯀꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯤ ꯑꯍꯨꯝꯗꯨꯅ ꯍꯦꯛꯇ ꯐꯨꯍꯟꯕ꯭ꯔꯣꯅꯦ? ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ? ꯍꯜꯂꯨ ꯌꯥꯗ꯭ꯔꯕ? ꯃꯤ ꯑꯃꯒ ꯑꯍꯨꯝꯒ ꯄꯥꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯦꯗ ꯍꯤꯌꯥꯏꯅꯨ꯫ ꯊꯣꯏꯕꯤꯅ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ, ꯑꯩ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯍꯤꯌꯥꯏꯅꯨ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ꯫ ꯑꯗꯣ ꯅꯪ ꯌꯥꯔꯗꯤ ꯆꯦꯜꯂꯁꯤꯕ? ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯤꯅꯣ, ꯍꯣꯔꯦꯟꯁꯦ ꯅꯨꯃꯤꯗꯥꯡ ꯑꯩ ꯂꯥꯛꯀꯦ꯫ ꯅꯈꯣꯏ ꯊꯣꯡꯒꯥꯟꯗ ꯅꯪ ꯂꯩꯔꯝꯃꯣ ꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯊꯣꯏꯅꯨꯕꯨ ꯀꯧꯔꯒ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯤꯌꯥꯏꯅꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯊꯧꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ, ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯄꯅꯤ ꯍꯤꯌꯥꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯥꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯈꯪꯕ ꯑꯗꯣ ꯇꯥꯏꯕꯪ ꯐꯥꯎꯅ ꯈꯪꯂꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯍꯦꯛ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯍꯦꯛ ꯍꯧꯗꯣꯛꯂꯛꯏ꯫ ꯑꯍꯤꯡ ꯇꯨꯝꯕ ꯇꯨꯝꯗꯕ ꯍꯤꯌꯥꯏꯅꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯃꯪ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯃꯪꯂꯕꯗ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯍꯤꯌꯥꯏꯅꯨꯒ ꯃꯃꯥꯒ ꯊꯣꯏꯅꯨꯒ ꯄꯨꯟꯅ ꯑꯃꯥꯏꯕꯤ ꯊꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯔꯤꯛꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯈꯣꯏ ꯂꯥꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ, ꯑꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯅ ꯏꯆꯥꯅꯨꯄꯤꯁꯦ ꯍꯤꯌꯥꯏꯅꯨ ꯀꯧꯕꯅꯤ, ꯃꯥꯒꯤꯅꯤ ꯌꯦꯡꯕ ꯂꯥꯛꯆꯔꯤꯕꯁꯤ, ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯕꯤꯌꯨꯕ꯫ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯃꯉꯥꯛꯅꯩ, ꯑꯩꯅꯗ ꯍꯧꯗꯣꯛꯂꯕꯅꯤ ꯃꯥꯁꯤ꯫ ꯌꯥꯅꯤ, ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ, ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯎꯔꯤꯕ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯂꯣꯏꯅ? ꯅꯤꯡꯁꯤꯡꯉꯤ꯫ ꯌꯦꯡꯉꯣꯏ, ꯊꯧꯗꯣꯛ ꯑꯗꯣ ꯅꯪꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯃꯪꯒꯨꯝꯅ ꯎꯍꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯒꯤ ꯃꯪꯗ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯊꯧꯗꯣꯛ ꯎꯍꯜꯂꯛꯂꯤꯕ ꯑꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯅꯪꯒ ꯅꯨꯡꯁꯤꯅꯖꯕ, ꯄꯦꯟꯗꯅ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ, ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯈꯪꯂꯛꯅꯕ ꯇꯧꯕꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯍꯦꯛ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯃꯄꯣꯛ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯀꯗꯧꯕꯅꯤ꯫ ꯅꯍꯥꯛ ꯑꯁꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯄꯣꯛꯅꯤ꯫ ꯅꯪꯗꯤ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄ ꯉꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯉꯝꯈꯤꯗ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯍꯤꯌꯥꯏꯅꯨ,
नुपा अदो कमदौना लेखिदे हाइबा नंग खंगदब्रा खंगदी एदी ममांगी मपोकनी हाइसु आइदी खंगदे असुमना अमाइबी असिना हियाइनुगी ममांगी मपोकी वारी समलपना हाइरक्लमी नखोई एनी सेलसी हाइना हाइनदुना थोगली नुमिदांग अदुबु नखोई एनीबु सेनरिबा मखोई अहुमना नंगबु सेनदुना लेरी थौबना लाक्त्रिङै नंगबु फादुना मखोई अहुमना पुरक्ले थौबना लाक्पदा नंगदि लेरमद्रे मरम असिना थौबा नंगबु थोरक्पा ngaइरमी थोलक्मंद्रबा सिदा थोइबी होइदा लाक्लमी थोइबीना सिन्दुना हियाइनुगी मयुमदा लाक्पदा हियाइनु लेते हाइबा खंगले थौबना सिंगनबदगी नंगबु कोइथि थिरई अदुबु ममै थंगदा थेंगनरे उरे मखोई अहुमना नंगबु फादुना पुरिबादो थोइबीसु यावना लाखिबनी थौबना नंगबु कन्ननबा होनबदा मखोई अहुमगा खतनरई मखोई अहुमना पुरक्पा थांग अदो थौबना पाइख्रे हियाइनुबु थोइबीना नाकलमदा पुथोरई नुपा अनि अमा हियाइनु नंगबु फाबा लाक्पदा सोइबदगी थोइबीबु इंथोकपदा संबंध फादुना लेबा मचिन तुम्बा अदुना थिनबदगी थोइबी मखोई अनिगिदमक्ता थवाई थाकी पेंद्रबा पाखतलबा नाहकसु मयाम ताननबा लाउजी अदुबु उपाय लेरमदे थौबसु नुपा अमदु फुरमगा नुपा अनि असिगी मनाक्ता लाक्पा मतमदा थांग यौरई असाउबना नुपा अनिदो हालगी खना चिनसिलक्पदा हियाइनो नंगबु थौबना सोइबदा थांगना थिनखिबनी मधु उबदा नुपा अहुमदो चेनख्रे कीबदगी मखुटमक्ना नुसिजबी हाटलबदा मागसु सिजनी खनबदगी थौबदो मतोमदा सिजखिबनी मरमसिना मतोमदा सिजखिबा महाकनी मियोय मपोक अमुक हन्ना पोकपा ngamdribasi नहाकते मपोक अहुमलक मी ओइना पोक्तुना लेरी अदुगा इबेमा थोइनो ngarangsु हाइख्रे हंदकी मपोक असिदा नंगबु हाना हियाइनुदा थेंगना हनबनी नंगसु थोइबीगी सक्तम लांगलिबा थोइनुनी थौबना ईश्वरदा नंगा अमुक्ता थुंगना हनबियो हाइना निजबदगी नंगना माबु मसक खंगलक्पा ngaइखिबनी मपोक अमा पोकलबा नंगना करमना खंगनी मरमसिना नंगना खंगननबा ईश्वर महाकना सिंदुना नंगी मंगदा लोइना उहल्लक्पनी थौबगी थवाइना नंगबु मिकुप खुदिंग सेनदुना लेनी हियाइनो करी हाइबा वारी सिंगसिबु ओइथोकपा याब्राने ऐ थाजदे अमाइबी थरिकना मरिक चुमना हाइरबदा हियाइनु ज्ञान तारे ऐ मपोक अहुमलक अमुक हन्ना युम पानखिद्रबा पानखिदे मागा करमना उनगने लाइगा मीगा उनबा याबा नते नंगना माबु खंगबीबा सि खंगनी नंग हौजिकति खंगले माकी थवाइना पेंजरी महा मथंग मपोकीदमक्ता ईश्वरना पुदुना चतख्रगनी नंगा सोइदना मथंगी मपोक्ता नखोइ अनि थेंगनदुना पुंसी लेपुन सेमननी हियाइनो नंग पुइना पुंसी तंगलमद्रे मथंगी मपोकीदमक्ता नंगसु ngaiduna लेरबनी अइना नंगोंदा हाइरिबसि मयेक सेंगना नंगबु ज्ञान ताननबा खरा खकनी ऐ तसेंगना थाजबदि ngamde अदुबु ऐगी मंगलांदा तत्तना उरिबदुना थाजबसु पोइ ngaiha wari watai sanaramaga makhoisu mayumda halakle हियाइनु मतोमता तुमिन्ना अहिंग अदुदा मपान फमलगले तसेनमक अचुंबा ओइरका ऐ असुंदा करिगे लेरिबा थौबा चुमी ऐगी मंग असिंगममकनि ताइबंग सिदा थोक्लरोइदबा थौदो कया अमा ngasi ऐगी इफमदा थोक्लरे थौबा ऐबु ngaइबिरमो ऐना नंगबु मसक खंखिरबसु हौजिकति खंगले नंगना ऐबु कयादा वाना ngaइसरिबा ऐ लाकनि सोइदना नंगी लाक्ता लाकनी मपोक अमगिदमक्ता ऐ सोइदना लाखिगनिये हियाइनु कपले लेमा थोरक्तुना मचाबु इमुंगदा पुसिनबिखिरमी मतम खरगी मतुंगनी अमाइबिना हाइबगी मतुंग इन्ना हियाइनु ताइबंग पान थादोख्रे लेसा लेसाना हाय मसी संजे कहिनुने मसिबो हाइने लम असुक याम हेनबसिबु अखोइ बाजिना मरोनमा युन क्रसेजे सुक्या हेक यादेबा पांथोइना हियाइनो पांथोय ऐ सिदा लैये तु ता थौबना हाइनो पिरइने अस अखोइ मामगे मचा नुपाने मासु लाखौबनी नंग मसा खंगदे हाइदो लाओ
ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯁꯟꯁꯦ ꯄꯨꯁꯤꯜꯂꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯗꯨ ꯄꯨꯟꯁꯤꯜꯂꯤ ꯄꯥꯟꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯡꯒꯣꯜꯗ ꯐꯛꯇ ꯃꯄꯥꯒ ꯄꯥꯟꯊꯣꯏꯒ ꯄꯨꯟꯅ ꯂꯩꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯏꯆꯥ ꯑꯅꯤ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯅꯆꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯨ ꯅꯪ ꯃꯥꯃꯒ ꯑꯩꯒ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯒꯦꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯊꯧꯕꯅ ꯍꯤꯌꯥꯏꯅꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯎꯈꯤꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦ ꯁꯤꯗꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯩꯗꯤ ꯅꯪꯗꯤ ꯑꯩ ꯈꯪꯂꯝꯃꯔꯣꯏꯅꯦ ꯈꯪꯉꯦ ꯄꯥꯟꯊꯣꯏꯅ ꯍꯥꯏꯕꯗꯒꯤ ꯄꯥꯟꯊꯣꯏꯒꯤ ꯃꯥꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯪꯉꯦ ꯄꯥꯟꯊꯣꯏꯅ ꯍꯩꯔꯧ ꯈꯥꯏꯔꯛꯀꯦ ꯆꯥꯁꯦ ꯍꯤꯌꯥꯏꯅꯨꯅ ꯄꯥꯟꯊꯣꯏ ꯅꯈꯣꯏ ꯏꯇꯩꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯤꯔꯣꯕ ꯑꯍꯣꯏꯕ ꯍꯥꯏꯕꯤꯔꯒꯦ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯧꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯊꯦꯡꯅꯔꯦ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯁꯦ ꯃꯄꯣꯛ ꯑꯁꯤꯗ ꯌꯦꯡꯕꯗ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ